ꯃꯌꯥꯝꯕꯨ ꯑꯍꯟꯅꯃꯛꯇꯗ ꯄꯟꯊꯧꯂꯤꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯖꯅꯕ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯀ꯭ꯂꯥꯁ 10ꯒꯤ ꯅꯨꯡꯁꯤꯕꯤ꯫ ꯇꯥꯕꯤꯔꯁꯤ ꯄꯟꯊꯧꯂꯤꯛꯂꯝꯅ ꯄꯨꯖꯔꯛꯄ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯋꯥꯔꯤꯗ ꯀ꯭ꯂꯥꯁ 10ꯒꯤ ꯅꯨꯡꯁꯤꯕꯤ꯫ ꯆꯥꯎꯔꯕ ꯌꯨꯝ ꯑꯁꯤꯒꯤ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯣꯡꯗꯝꯕ ꯃꯍꯥꯛ ꯃꯇꯣꯝꯇ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯃꯛ ꯃꯪꯂꯔꯤ꯫ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯈꯜꯂꯨꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯋꯥꯈꯜ ꯑꯃꯅ ꯃꯥꯕꯨ ꯇꯠꯇꯅ ꯆꯤꯡꯅꯔꯤ, ꯃꯥꯕꯨ ꯇꯠꯇꯅ ꯋꯥꯈꯜ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯨꯞꯍꯜꯂꯔꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯄꯣꯠꯁꯛ ꯑꯃꯈꯛ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯂꯤ꯫ ꯀꯥꯎꯕꯁꯨ ꯉꯝꯗꯦ꯫ ꯅꯥꯏꯇꯣꯝ ꯇꯥꯅ ꯐꯝꯕ ꯈꯨꯗꯤꯡꯒꯤ ꯃꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤ ꯅꯣꯡꯗꯝꯕꯅ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯈꯜꯂꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯃꯅ ꯅꯣꯡꯗꯝꯕꯗ ꯁꯦꯜ ꯄꯤꯔꯛꯈꯤꯕꯒꯤ ꯃꯤꯀꯨꯞ ꯑꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯊꯣꯏꯕꯤꯆꯥꯅꯤ꯫ ꯃꯈꯣꯏꯅ ꯀ꯭ꯂꯥꯁ 10 ꯇꯝꯕ ꯆꯍꯤ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏꯒꯤ ꯃꯇꯝꯒꯤ ꯃꯌꯥ ꯑꯗꯨꯅꯤ꯫ ꯊꯣꯏꯕꯤꯆꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯁꯣꯔ ꯀꯟꯅ ꯀꯟꯅ ꯍꯣꯜꯂꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯣꯡꯗꯝꯕꯁꯨ ꯃꯥ ꯎꯕꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤꯆꯥꯅ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯅꯣꯡꯗꯝꯕꯗ ꯄꯤꯔꯝꯃꯤ꯫ ꯇꯥ ꯅꯣꯡꯗꯝꯕ, ꯁꯦ ꯄꯥꯏꯁꯤꯜꯂꯣ꯫ ꯏꯃꯥ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯑꯁꯤꯅꯁꯨ ꯃꯇꯦꯡ ꯈꯔ ꯑꯣꯏꯌꯨꯁꯦ꯫ ꯅꯣꯡꯗꯝꯕ ꯁꯦꯜ ꯑꯗꯨ ꯎꯕꯗ ꯂꯧ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯥꯅ ꯊꯣꯏꯕꯤꯆꯥꯗ ꯑꯁꯤꯗꯤ ꯀꯥꯏꯗꯒꯤꯅꯣ? ꯑꯩ ꯂꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯧꯔꯝꯗꯦ꯫ ꯊꯣꯏꯕꯤꯆꯥꯅ ꯍꯥꯏ, ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯤꯟꯅꯕꯒꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯅꯤ꯫ ꯅꯪꯅ ꯂꯧꯗ꯭ꯔꯕꯗꯤ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯑꯩꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯉꯛꯑꯣꯕ꯫ ꯁꯦ ꯄꯥꯏꯁꯤꯜꯂꯣ꯫ ꯑꯗꯨꯝꯅ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯈꯤꯕ ꯋꯥꯁꯤꯅꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯅ ꯇꯠꯇꯅ ꯅꯤꯡꯁꯤꯡꯂꯤꯕ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯅꯣꯡꯗꯝꯕꯅ ꯋꯥꯈꯜ ꯑꯃꯒ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯣꯏꯕꯤꯆꯥꯒꯤ ꯃꯃꯥꯟꯅꯕꯤ ꯕꯦꯝꯕꯦꯝ ꯅꯣꯡꯃ ꯊꯦꯡꯅꯩ꯫ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇꯨꯗ ꯅꯣꯡꯗꯝꯕꯅ ꯕꯦꯝꯕꯦꯝꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯕꯦꯝꯕꯦꯝ, ꯊꯣꯏꯕꯤꯆꯥꯗꯣ ꯍꯟꯗꯛ ꯃꯔꯛ ꯎꯈꯤꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯁꯨ ꯈꯖꯤꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯃꯥꯅ ꯈꯔ ꯇꯣꯏꯅ ꯁ꯭ꯀꯨꯜ ꯂꯥꯛꯄꯗꯣ ꯑꯩꯁꯨ ꯄꯥꯝꯕꯅꯤ꯫ ꯃꯥꯕꯨ ꯃꯁꯥ ꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕꯒ ꯌꯥꯎꯕ꯭ꯔꯥꯅꯦ? ꯃꯃꯥꯟꯅꯕꯤ ꯕꯦꯝꯕꯦꯝꯅ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯝꯃꯤ꯫ ꯍꯟꯗꯛꯇꯣ ꯃꯥ ꯂꯣꯛ ꯈꯔ ꯊꯨꯡꯉꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯊꯣꯏꯕꯤꯆꯥ ꯈꯣꯏꯒꯤ ꯃꯄꯥꯍꯣꯏꯗꯣ ꯏꯝꯐꯥꯜꯗ ꯂꯝ ꯂꯩ ꯍꯥꯏꯕꯅꯤ꯫ ꯍꯟꯗꯛ ꯀ꯭ꯂꯥꯁ 10 ꯂꯣꯏꯕꯒ ꯃꯈꯣꯏ ꯑꯥꯗ ꯄꯨꯟꯅ ꯍꯣꯡꯈ꯭ꯔꯅꯤꯁꯨ ꯍꯥꯏꯕꯅꯤ꯫ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯡꯗꯝꯕ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯣꯡꯗꯝꯕꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯅꯣꯟꯊꯔꯕ ꯇꯨꯡꯗ ꯋꯥ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤ ꯄꯥꯎ ꯇꯥꯗꯦꯅ꯫ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯦꯜ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ꯫ ꯑꯩꯗꯤ ꯑꯗꯨꯁꯨ ꯁꯤꯡꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯁ ꯀꯔꯝ ꯇꯧꯅꯤ? ꯑꯗꯨꯗꯤ ꯑꯩ ꯌꯥꯝ ꯊꯨꯅ ꯊꯕꯛ ꯁꯨꯔꯒ ꯃꯈꯣꯏ ꯆꯠꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯁꯤꯡꯅꯕ ꯇꯧꯒꯦ꯫ ꯕꯦꯝꯕꯦꯝꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯡꯉꯨꯅꯨ꯫ ꯅꯪꯅ ꯁꯤꯡꯂꯨꯕ ꯃꯇꯝꯗꯁꯨ ꯃꯥꯅ ꯂꯧ ꯍꯥꯏꯕ ꯌꯥꯒꯗꯕꯁꯨ ꯃꯥꯟꯗꯦ꯫ ꯑꯗꯣ ꯅꯪ ꯋꯥ ꯑꯃꯗꯤ ꯈꯪꯕ꯭ꯔꯥ? ꯅꯣꯡꯗꯝꯕꯅ ꯀꯔꯤ ꯋꯥ? ꯕꯦꯝꯕꯦꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤꯆꯥꯅ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯄꯤꯈ꯭ꯔꯤꯕꯗꯣ ꯂꯥꯟꯅꯤꯀꯣ꯫ ꯃꯥꯅ ꯌꯥꯝꯅ ꯂꯣꯟꯅ ꯆꯦꯛꯁꯤꯟꯅ ꯇꯧꯈꯤꯕ ꯊꯕꯛꯅꯤ꯫ ꯃꯥꯒꯤ ꯁꯅꯥꯗꯣ ꯃꯥꯅ ꯌꯦꯠ ꯊꯪꯕꯒꯤꯗꯣ ꯀꯥꯏꯊꯣꯛꯄꯅꯤ꯫ ꯑꯗꯨꯁꯨ ꯀꯅꯥꯝꯇ ꯈꯪꯕ ꯅꯠꯇꯦ, ꯑꯩꯉꯣꯟꯗ ꯈꯛ ꯍꯥꯏꯗꯣꯛꯄꯅꯤ꯫ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗꯅꯤ ꯅꯣꯡꯗꯝꯕ ꯍꯦꯟꯅ ꯊꯋꯥꯏ ꯆꯥꯛꯂꯤꯕ꯫ ꯁꯅꯥ ꯀꯥꯏ ꯍꯥꯏꯕ? ꯀꯔꯝꯅ? ꯕꯦꯝꯕꯦꯝꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯏ꯫ ꯃꯥꯅ ꯅꯪꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕ ꯉꯝꯖꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯃꯦꯠꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯁꯨ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯈꯟꯖꯕꯁꯦ ꯅꯪꯅꯤ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯥꯗꯤ ꯅꯪꯒꯤ ꯋꯥꯔꯤꯗꯃꯛ ꯁꯥꯏ꯫ ꯑꯗꯨꯒ ꯅꯪꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯁꯨ ꯃꯥꯗꯤ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯕꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯣꯡꯗꯝꯕꯁꯦ ꯉꯥꯏꯍꯥꯛꯇꯪ ꯋꯥ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯩꯒ ꯃꯥꯟꯅꯗꯨꯅ ꯁꯅꯥ ꯀꯣꯟꯁꯪ ꯑꯃꯗ ꯃꯥꯒꯤ ꯌꯦꯠ ꯊꯪꯕꯒꯤ ꯁꯅꯥꯗꯣ ꯀꯥꯏꯊꯣꯛꯄꯅꯤ꯫ ꯁꯅꯥ ꯀꯣꯟꯁꯪ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯒꯁꯨ ꯑꯩꯈꯣꯏꯒ ꯂꯣꯟꯅ ꯃꯥꯟꯅꯈꯤꯕꯅꯤ꯫ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯇꯥꯛꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯇꯥꯛꯍꯟꯈꯤꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯅꯤ꯫ ꯌꯨꯝꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯇꯨꯏꯁꯟ ꯍꯜꯂꯛꯄ ꯃꯇꯝꯗ ꯐꯠꯇꯕ ꯃꯤ ꯈꯔ, ꯅꯤꯁꯥ ꯆꯥꯕ ꯃꯤ ꯈꯔ ꯇꯥꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯝ ꯍꯥꯗꯨꯅ ꯅꯥꯀꯣꯡꯒꯤ ꯁꯅꯥꯁꯤ ꯃꯨꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯑꯃꯗꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯣꯏꯗꯕꯗꯣ ꯃꯈꯣꯏ ꯌꯨꯝꯗ ꯍꯥꯏꯈꯤ꯫ ꯃꯈꯣꯏ ꯃꯄꯥꯅꯁꯨ ꯄꯨꯂꯤꯁꯇ ꯀꯩꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯕꯗꯤ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯆꯥꯅ ꯌꯥꯗꯕꯗꯒꯤ ꯇꯧꯒꯅꯨ, ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯤ, ꯑꯩ ꯌꯥꯝꯅ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯋꯥꯔꯤ ꯑꯁꯦ ꯇꯨꯃꯤꯟ ꯂꯩꯁꯤꯟꯅꯈꯤꯕꯅꯤ꯫ ꯊꯣꯏꯕꯤꯆꯥꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯈꯟꯕꯁꯨ ꯃꯥꯜꯂꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯈꯣꯏ ꯃꯄꯥꯅꯁꯨ ꯈꯨꯜ ꯑꯁꯤꯗ ꯃꯈꯣꯏ ꯂꯩꯔꯔꯣꯏ, ꯌꯥꯝꯅ ꯊꯨꯅ ꯏꯝꯐꯥꯜꯗ ꯍꯣꯡꯂꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯏꯝꯐꯥꯜꯗ ꯂꯩꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯎꯅꯕ ꯊꯦꯡꯅꯕ ꯄꯥꯛ ꯐꯪꯉꯔꯣꯏꯀꯣ꯫ ꯅꯣꯡꯗꯝꯕ ꯃꯗꯨꯒꯤ ꯋꯥꯈꯜꯗꯨꯁꯨ
ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯂꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯒꯤ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯈꯜꯁꯨ ꯑꯗꯨꯃꯛ ꯈꯜꯂꯔꯤ ꯅꯤꯡꯁꯤꯡꯂꯔꯤ ꯅꯨꯃꯤꯠ ꯑꯁꯤꯗꯅ ꯊꯣꯏꯕꯤꯆꯥ ꯃꯈꯣꯏ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕ ꯅꯣꯡ ꯅꯤꯅꯤꯗ ꯉꯥꯏꯔꯕꯅꯤ ꯃꯃꯥꯟꯅꯕꯤ ꯕꯦꯝꯕꯦꯝ ꯊꯣꯏꯕꯤꯆꯥ ꯑꯃꯗꯤ ꯅꯣꯡꯗꯝꯕ ꯃꯈꯣꯏ ꯊꯦꯡꯅꯈꯤ ꯊꯣꯏꯕꯤꯆꯥꯒ ꯅꯣꯡꯗꯝꯕꯒ ꯎꯅꯕꯗ ꯅꯣꯡꯗꯝꯕ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯣꯏꯖꯕ ꯇꯥꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯃꯥꯕꯨ ꯆꯠꯈꯤꯅꯣ ꯍꯥꯏꯗꯨꯅ ꯈꯥꯝꯅꯤꯡꯕꯗꯤ ꯇꯠꯇꯅ ꯐꯥꯎꯔꯤ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯃꯥꯒꯤ ꯃꯥꯏꯊꯣꯡꯅ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯣ ꯊꯣꯏꯕꯤꯆꯥꯅꯁꯨ ꯈꯪꯉꯤ ꯊꯣꯏꯕꯤꯆꯥꯅ ꯍꯥꯏ ꯆꯠꯂꯝꯗꯥꯏꯁꯤꯗ ꯅꯪ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯨꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯅꯣꯡꯗꯝꯕ ꯍꯥꯏꯅꯤꯡꯕꯗꯤ ꯌꯥꯝꯅ ꯐꯥꯎꯏ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯑꯗꯨꯃꯛ ꯂꯩ ꯊꯣꯏꯕꯤꯆꯥꯅ ꯑꯣꯏꯅ ꯋꯥ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗ ꯑꯩꯒꯤꯗꯤ ꯍꯥꯏꯅꯤꯡꯕ ꯌꯥꯝꯅ ꯂꯩ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯐꯅꯁꯨ ꯍꯧꯔꯛꯄꯅꯤ ꯍꯌꯦꯡꯋꯥꯏ ꯅꯍꯥꯛꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕꯁꯨ ꯉꯝꯃꯛꯑꯣ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯉꯣ ꯑꯩꯁꯨ ꯈꯔ ꯂꯩꯔꯒ ꯃꯁꯤꯗꯁꯨ ꯂꯥꯛꯈꯤꯅꯤꯗ ꯃꯇꯝꯗꯨꯗ ꯊꯦꯡꯅꯁꯤ ꯑꯗꯣ ꯅꯪꯅ ꯋꯥ ꯍꯥꯏꯗꯕꯅꯤꯅ ꯑꯩꯁꯨ ꯆꯠꯂꯒꯦ ꯌꯨꯝꯂꯣꯝꯗꯁꯨ ꯉꯥꯏꯔꯝꯂꯒꯅꯤ ꯑꯁꯨꯝꯅ ꯊꯣꯏꯕꯤꯆꯥꯅ ꯆꯠꯂꯒꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯗꯝꯕꯅ ꯅꯣꯟꯊꯔꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯊꯣꯏꯕꯤꯆꯥ ꯆꯞ ꯂꯦꯞꯄꯤ ꯀꯔꯤꯅꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯅꯣꯡꯗꯝꯕꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯒꯤꯗ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯉꯤ ꯑꯗꯨꯕꯨ ꯅꯪꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯅꯕ ꯑꯩꯅ ꯄꯥꯡꯕ ꯉꯝꯕ ꯈꯨꯗꯣꯜꯗꯤ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯇꯦ ꯁꯦ ꯑꯁꯤꯃꯇꯪꯗꯤ ꯅꯪꯅ ꯄꯥꯏꯕꯤꯈꯣ ꯃꯁꯤꯃꯇꯪꯗꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯊꯝꯕꯤꯌꯨ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯅꯪꯅ ꯎꯕ ꯃꯇꯝꯗ ꯈꯨꯡꯒꯪꯗ ꯃꯇꯝ ꯑꯃ ꯄꯨꯜꯂꯝꯕ ꯇꯤꯟꯅꯔꯝꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯂꯩꯍꯧꯏ ꯍꯥꯏꯕꯗꯣ ꯅꯪꯅ ꯀꯥꯎꯗꯕꯁꯨ ꯑꯣꯏꯌꯨ ꯅꯤꯡꯁꯤꯡꯕꯁꯨ ꯑꯣꯏꯌꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯣꯡꯗꯝꯕꯅ ꯈꯨꯗꯥꯡ ꯘꯔꯤ ꯑꯃꯈꯛ ꯃꯥꯅ ꯄꯤꯔꯛꯏ ꯘꯔꯤ ꯑꯁꯤ ꯌꯥꯝꯅ ꯂꯤꯔꯕ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝꯒꯤ ꯘꯔꯤ ꯑꯃꯒꯤ ꯃꯑꯣꯡꯅꯤ ꯅꯣꯡꯗꯝꯕꯒꯤ ꯃꯃꯥꯅ ꯂꯩꯁꯥꯔꯤꯉꯩꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯇꯝꯂꯛꯈꯤꯕ ꯈꯨꯗꯣꯜꯅꯤ ꯉꯁꯤꯗꯤ ꯅꯣꯡꯗꯝꯕꯅ ꯈꯨꯗꯥꯡ ꯘꯔꯤ ꯑꯁꯤ ꯊꯣꯏꯕꯤꯆꯥꯗ ꯑꯃꯨꯛ ꯍꯟꯅ ꯄꯤꯕꯅꯤ ꯘꯔꯤ ꯑꯁꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤꯁꯤꯡꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯤꯗꯨꯅ ꯆꯠꯄꯗ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯒꯗꯕ ꯐꯖꯒꯗꯕ ꯘꯔꯤ ꯑꯃꯒꯤ ꯃꯑꯣꯡꯗꯤ ꯑꯣꯏꯔꯤ ꯊꯣꯏꯕꯤꯆꯥꯁꯨ ꯘꯔꯤ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯌꯦ ꯅꯪꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯣꯡꯗꯝꯕꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯝꯃꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝ ꯑꯃ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯄꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯅꯍꯥꯛꯅ ꯌꯥꯝꯅ ꯈꯟꯖꯕ ꯅꯍꯥꯛꯅ ꯆꯦꯠꯅ ꯊꯥꯖꯕ ꯃꯤ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯃꯤꯗꯨꯗ ꯈꯨꯗꯥꯡ ꯘꯔꯤ ꯑꯁꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯍꯥꯏꯕꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯈꯟꯖꯕꯁꯨ ꯅꯪꯅꯤ ꯁꯦ ꯑꯁꯤꯃꯇꯪꯗꯤ ꯅꯪꯅ ꯄꯥꯏꯕꯤꯈꯣ ꯅꯣꯡꯗꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏꯕꯤꯆꯥꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯖꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯒꯤ ꯃꯆꯤꯟꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯗꯤ ꯊꯣꯏꯕꯤꯆꯥꯅ ꯇꯥꯅꯤꯡꯕꯅꯤ ꯃꯗꯨꯃꯗꯤ ꯍꯥꯏꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯗꯤ ꯊꯣꯏꯕꯤꯆꯥꯕꯨ ꯅꯣꯡꯗꯝꯕꯅ ꯌꯥꯝꯅ ꯈꯜꯂꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯑꯗꯨꯃꯛ ꯇꯥꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯅꯣꯡꯗꯝꯕꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯅ ꯈꯜꯂꯨꯔꯤꯕꯁꯦ ꯀ꯭ꯂꯥꯁ 10ꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡꯗꯝꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯅꯤ ꯃꯥꯅ ꯊꯕꯛ ꯇꯧꯔꯛꯄ BA ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯍꯥꯏꯕꯁꯦ ꯆꯍꯤ 5-6ꯀꯤ ꯃꯊꯛꯇ ꯍꯧꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯏꯕꯤꯆꯥ ꯃꯈꯣꯏ ꯑꯅꯤ ꯏꯊꯦꯡ ꯊꯦꯡꯅꯈꯤꯗꯦ ꯊꯣꯏꯕꯤꯆꯥꯅ ꯃꯈꯣꯏ ꯈꯨꯜꯗ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯈꯤꯕ꯭ꯔꯥ ꯎꯅꯕ ꯂꯥꯛꯈꯤꯕ꯭ꯔꯥ ꯑꯗꯨꯁꯨ ꯈꯪꯕ ꯉꯝꯗꯦ ꯅꯣꯡꯗꯝꯕ ꯈꯣꯏꯁꯨ ꯀ꯭ꯂꯥꯁ 10 ꯂꯣꯏꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯇꯝ ꯀꯟꯗꯤꯁꯟ ꯈꯔ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯁꯨ ꯃꯥꯝꯃꯒꯤ ꯃꯅꯥꯛꯇ ꯏꯪꯈꯣꯜ ꯑꯃꯗ ꯑꯗꯨꯃꯛ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯂꯩꯍꯧꯕ ꯌꯨꯝ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯝꯒ ꯀꯣꯟꯅꯅ ꯌꯣꯟꯈꯤꯕꯅꯤ ꯑꯁꯨꯝꯅ ꯃꯄꯨ ꯃꯥꯅ ꯁꯤꯟꯈꯤꯕ ꯊꯧꯔꯥꯡ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯕ ꯎꯅꯕ ꯐꯪꯈꯤꯗꯕꯅꯤ ꯅꯣꯡꯗꯝꯕꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕ ꯃꯥꯕꯨ ꯎꯅꯅꯤꯡꯕ ꯌꯥꯝꯅ ꯇꯣꯏꯅ ꯐꯥꯎꯈꯤ ꯑꯗꯨꯕꯨ ꯀ꯭ꯂꯥꯁ 11ꯗꯒꯤ 12ꯀꯤ ꯃꯇꯝ ꯑꯁꯤ ꯃꯥꯒꯤ ꯃꯥꯝꯃꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯍꯥꯛꯄꯨ ꯍꯣꯁꯇꯦꯜꯗ ꯊꯝꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯌꯨꯝꯗꯁꯨ ꯄꯥꯛ ꯂꯥꯛꯄ ꯐꯪꯈꯤꯗꯕꯅꯤ ꯃꯇꯝ ꯑꯁꯤ ꯐꯅꯌꯥꯝꯅ ꯍꯧꯈ꯭ꯔꯕꯅꯤ ꯋꯥꯈꯜꯁꯨ ꯃꯥꯅ ꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕꯁꯦ ꯍꯨꯃꯥꯡ ꯀꯥꯡꯂꯒ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯃꯥꯅ ꯉꯁꯥꯏ ꯃꯈꯩ ꯈꯜꯂꯤꯕ ꯃꯥꯒꯤ ꯑꯆꯤꯛꯄꯁꯤꯕꯨ ꯊꯨꯒꯥꯏꯔꯗꯨꯅ ꯅꯣꯡꯗꯝꯕꯒꯤ ꯃꯆꯦ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ ꯅꯣꯡꯗꯝꯕꯅ ꯀꯔꯤꯃꯠꯇ ꯇꯧꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯃꯆꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯥꯅꯨꯄꯥꯗꯨꯒꯤ ꯃꯥꯏꯊꯣꯡꯅ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯋꯥ ꯍꯥꯏꯔꯛꯇꯦ ꯃꯆꯦ ꯑꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯍꯌꯦꯡꯗꯣ
ꯑꯍꯜꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ ꯅꯨꯄꯤꯗꯨꯁꯨ ꯅꯪꯒ ꯑꯗꯨꯝ ꯇꯤꯟꯅꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯔꯦ ꯑꯗꯣ ꯑꯍꯜꯁꯤꯡ ꯍꯌꯦꯡ ꯊꯥꯈ꯭ꯔꯒꯦꯀꯣ ꯅꯣꯡꯗꯝꯕꯅ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩ ꯃꯇꯝ ꯈꯔꯇꯒ ꯂꯧꯖꯒꯦꯕ ꯃꯆꯦꯅ ꯁꯪꯒꯠꯂꯛꯏ ꯅꯪꯒꯤ ꯃꯇꯝ ꯂꯧꯕꯗꯣ ꯀꯨꯏꯃꯜꯂꯤꯅꯦ ꯃꯃꯥꯡꯗꯁꯨꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯏꯃꯥꯁꯦ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯑꯥꯗ ꯑꯍꯜ ꯂꯃꯟ ꯄꯥꯜꯂꯤꯕꯅꯤ ꯌꯨꯝ ꯄꯥꯜꯂꯤꯕꯤ ꯑꯩꯅ ꯃꯁꯤꯗ ꯇꯣꯏꯅ ꯂꯥꯛꯄꯁꯦ ꯐꯖꯐꯝ ꯂꯩꯕ ꯅꯠꯇꯦ ꯑꯩꯅ ꯏꯃꯥꯕꯨ ꯇꯣꯏꯅ ꯃꯇꯦꯡ ꯄꯥꯡꯂꯒ ꯂꯩꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯇꯥꯎ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯄꯤꯛꯂꯕꯁꯨ ꯆꯥꯎꯔꯕꯁꯨ ꯊꯕꯛ ꯑꯃꯗꯤ ꯅꯪ ꯐꯪꯉꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯔꯦꯗꯅ ꯑꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯊꯕꯛꯁꯦ ꯅꯪꯅ ꯊꯨꯒꯥꯏꯒꯅꯨ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕꯁꯦ ꯊꯨꯡꯍꯜꯂꯨ ꯑꯁꯨꯝꯅ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯃꯆꯦꯁꯦ ꯊꯣꯛꯈꯤꯔꯝꯃꯤ ꯅꯣꯡꯗꯝꯕ ꯀꯔꯤ ꯇꯧꯅꯤ ꯀꯔꯤ ꯄꯥꯝꯕꯩ ꯄꯨꯊꯣꯛꯀꯅꯤ ꯈꯟꯖꯔꯤ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯊꯣꯏꯕꯤꯆꯥꯒꯤꯗꯃꯛ ꯋꯥꯈꯜ ꯂꯤꯁꯤꯡ ꯑꯗꯨꯕꯨ ꯊꯧꯅꯥ ꯐꯨꯗꯣꯛꯇꯨꯅ ꯃꯥꯕꯨ ꯊꯤꯅꯕ ꯃꯥꯕꯨ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯃꯉꯣꯟꯗ ꯌꯥꯝꯅ ꯋꯥꯈꯤ ꯃꯇꯝ ꯑꯃ ꯅꯣꯡꯗꯝꯕꯅ ꯀ꯭ꯂꯥꯁ 12 ꯂꯣꯏꯗꯨꯅ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯩꯔꯝꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯕꯦꯝꯕꯦꯝ ꯎꯅꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯕꯦꯝꯕꯦꯝꯁꯨ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯑꯔꯥꯞꯄ ꯂꯝꯗ ꯌꯨꯝ ꯄꯥꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯗꯒꯤ ꯊꯣꯏꯕꯤꯆꯥꯒꯤ ꯃꯔꯝꯗ ꯈꯪꯅꯕ ꯍꯪꯅꯕ ꯃꯤꯁꯦ ꯃꯥꯅ ꯐꯪꯈꯤꯗꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯦꯜꯂꯤꯕ ꯅꯨꯄꯤ ꯑꯃꯠꯇ ꯐꯥꯎꯕ ꯀꯣꯏꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕꯗ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯥꯎꯖꯈꯤꯕ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯃꯤ ꯇꯥꯈꯤꯕ ꯊꯣꯏꯕꯤꯆꯥꯕꯨ ꯃꯥꯅ ꯇꯠꯇꯅ ꯁꯣꯜꯂꯒ ꯂꯩꯖꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯅꯤ ꯃꯃꯥ ꯃꯁꯥ ꯉꯝꯁꯤꯜꯂꯛꯇꯕ ꯃꯄꯥꯁꯨ ꯂꯩꯈꯤꯗꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯅꯣꯡꯗꯝꯕꯒꯤ ꯃꯊꯛꯇ ꯂꯣꯏꯅ ꯇꯥꯔꯕꯅꯤ ꯃꯥꯅ ꯌꯥꯔꯨꯗꯕ ꯇꯥꯔꯒꯅ ꯃꯃꯥꯒꯤ ꯑꯅꯥꯕꯅ ꯀꯔꯤ ꯀꯝꯗꯧꯕ ꯃꯆꯦꯅ ꯃꯥꯕꯨ ꯋꯥꯔꯧꯈꯤꯗ꯭ꯔꯥ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯌꯥꯅꯤꯡꯗ ꯄꯥꯝꯗ ꯍꯧꯖꯤꯛꯇꯤ ꯌꯥꯈꯤꯕ ꯇꯥꯕꯅꯤ ꯅꯣꯡꯗꯝꯕꯒꯤ ꯑꯍꯜꯁꯤꯡꯒ ꯁꯣꯅꯤꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯒꯗꯕꯒꯤ ꯃꯇꯝ ꯑꯁꯤ ꯂꯦꯞꯀꯗꯕꯗ ꯃꯉꯥꯏꯔꯕꯅꯤ ꯅꯣꯡꯃ ꯅꯣꯡꯗꯝꯕꯅ ꯊꯕꯛ ꯀꯥꯗꯕ ꯅꯨꯃꯤꯠ ꯑꯃꯗ ꯁꯣꯅꯤꯅ ꯅꯣꯡꯗꯝꯕꯗ ꯄꯥꯎ ꯐꯥꯎꯔꯛꯈꯤ ꯊꯕꯛ ꯑꯃꯠꯇ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯗꯝꯕꯁꯨ ꯑꯗꯨꯝ ꯌꯥꯔꯔꯦ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯕꯅꯤ ꯊꯕꯛ ꯑꯁꯤ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ ꯁꯣꯅꯤꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯄꯨꯟꯕꯒꯤꯅꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯌꯨꯝꯗ ꯃꯈꯣꯏ ꯄꯨꯟꯗꯨꯅ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯊꯕꯛ ꯑꯇꯩ ꯀꯌꯥ ꯑꯃ ꯇꯧꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤ ꯑꯣꯏꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯔꯣꯝ ꯇꯥꯔꯛꯂꯕꯅꯤ ꯂꯝꯕꯤ ꯂꯝꯍꯥꯡ ꯑꯁꯤ ꯏꯆꯤꯛ ꯆꯤꯛꯄ ꯍꯧꯔꯛꯂꯦ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯗꯝꯕꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯂꯥꯛꯄꯅꯤ ꯑꯁꯨꯝꯅ ꯐꯅꯌꯥꯝꯅ ꯁꯥꯡꯅ ꯊꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯁꯨꯅꯤꯗꯤ ꯒꯥꯔꯤ ꯃꯅꯨꯡ ꯑꯁꯤꯗ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗꯧꯅ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗ ꯃꯥꯁꯦ ꯑꯗꯨꯃꯛ ꯇꯥꯎꯕꯗꯧꯅ ꯇꯧꯔꯔꯤ ꯅꯣꯡꯗꯝꯕꯅ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯅꯪ ꯉꯁꯥꯏ ꯀꯔꯤ ꯇꯧꯔꯒꯦ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯟꯕꯗꯨꯗ ꯑꯁꯣꯝ ꯀꯥꯗꯅ ꯑꯩꯈꯣꯏ ꯄꯨꯜꯂꯤꯗꯣ ꯀꯔꯤ ꯇꯧꯒꯦ ꯅꯪꯕꯨ ꯀꯔꯤ ꯊꯛ ꯆꯥꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯅꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯦ ꯇꯧꯗꯦꯍꯦ ꯇꯨꯃꯤꯟ ꯊꯧ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯅꯨꯡꯉꯥꯏꯔꯔꯤ ꯁꯨꯅꯤꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯅꯣꯡꯗꯝꯕ ꯆꯤꯡꯅꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯋꯥ ꯀꯟꯅ ꯉꯥꯡꯗꯦ ꯑꯁꯨꯝꯅ ꯐꯅꯌꯥꯝꯅ ꯁꯥꯡꯅ ꯊꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯁꯨꯅꯤꯅ ꯍꯥꯏꯔꯛꯏ ꯑꯁ ꯅꯨꯄꯥ ꯃꯥꯟꯗꯦꯍꯦ ꯒꯥꯔꯤꯕꯨ ꯑꯗꯨꯝꯅ ꯊꯧꯕ ꯍꯧꯅꯕ꯭ꯔꯣ ꯑꯣꯟꯊꯣꯛꯅ ꯇꯞꯄꯗꯅ ꯈꯔ ꯌꯥꯡꯅ ꯊꯧ ꯅꯣꯡꯗꯝꯕꯅ ꯍꯥꯏ ꯌꯥꯅꯤ ꯇꯨꯃꯤꯟ ꯇꯣꯡꯉꯨ ꯑꯩ ꯑꯗꯨꯝ ꯊꯧꯒꯦ ꯑꯁꯨꯝꯅ ꯃꯥꯅ ꯊꯧꯔꯤꯕ ꯁ꯭ꯄꯤꯗ ꯑꯗꯣ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯌꯥꯝꯅ ꯌꯥꯡꯗꯅ ꯊꯧꯕ ꯃꯇꯝ ꯑꯁꯤꯗ ꯁꯨꯅꯤ ꯄꯦꯟꯗ꯭ꯔ ꯃꯥꯜꯂꯦ ꯁꯨꯅꯤꯅ ꯑꯝꯇ ꯈꯥꯝꯃꯨꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯈꯥꯝꯍꯜꯂꯝꯃꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯊꯝꯂꯕ ꯃꯇꯝꯗ ꯁꯨꯅꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯊꯧꯕꯁꯦ ꯍꯣꯃꯣ ꯌꯥꯝꯅ ꯃꯥꯜꯂꯦ ꯑꯩ ꯊꯧꯒꯦꯁꯦ ꯁꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯇꯣꯡꯉꯨꯁꯦ ꯑꯩ ꯊꯧꯒꯦ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯁꯨꯅꯤꯅ ꯒꯥꯔꯤ ꯑꯁꯦ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯏ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯁꯤ ꯑꯇꯣꯞꯄ ꯒꯥꯔꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯕꯁꯨ ꯅꯠꯇ꯭ꯔꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯨꯅꯤ ꯒꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯧꯒꯠꯂꯛꯏ ꯃꯃꯥꯟꯅꯕꯤꯁꯤꯡ ꯀꯨꯏꯅ ꯄꯨꯜꯂꯨꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯕꯗ ꯃꯈꯣꯏꯅ ꯑꯁꯣꯝ ꯀꯥ ꯑꯃꯗ ꯕꯤꯌꯥꯔꯕꯨ ꯊꯛꯄꯅꯦ ꯀꯔꯤꯅꯣ ꯈꯔ ꯊꯛꯄꯗꯤ ꯃꯈꯣꯏ ꯌꯥꯎꯈ꯭ꯔꯕꯅꯤ ꯅꯣꯡꯗꯝꯕꯁꯨ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯈꯔꯗꯤ ꯆꯤꯡꯅꯈꯤꯕꯅꯤ ꯑꯁꯨꯝꯅ ꯁ꯭ꯄꯤꯗ ꯑꯗꯣ ꯑꯁꯨꯝ ꯌꯥꯡꯈꯠꯂꯛꯏ ꯅꯣꯡꯗꯝꯕꯅꯗꯤ ꯑꯗꯨꯝꯅ ꯊꯧꯒꯅꯨ ꯁꯣꯏꯕ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯝꯅ ꯊꯧꯒꯅꯨꯅꯦ ꯍꯥꯏꯗꯨꯅ ꯅꯣꯡꯗꯝꯕꯅꯗꯤ ꯈꯥꯝꯃꯤ ꯑꯗꯨꯕꯨ ꯁꯨꯅꯤꯅ ꯌꯥꯗꯦ ꯅꯪ ꯀꯔꯤ ꯈꯪꯗꯅ ꯑꯩꯈꯣꯏꯗꯤ ꯒꯥꯔꯤꯁꯦ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯊꯧꯔꯒ ꯂꯥꯛꯑꯕꯅꯤ ꯅꯪ ꯇꯣꯡꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟ ꯇꯣꯡꯉꯨ ꯁꯤꯠꯕꯦꯜ ꯐꯥꯖꯤꯜꯂꯨ ꯑꯩ ꯊꯧꯒꯦ ꯌꯦꯡꯉꯣ ꯑꯩꯁꯨ ꯐꯥꯔꯤꯁꯤꯅꯤ ꯑꯁꯨꯝꯅ ꯅꯣꯡꯗꯝꯕꯅ ꯍꯥꯏꯕ ꯋꯥꯗꯨ ꯐꯥꯎꯕ ꯊꯧꯋꯥ ꯁꯥꯗ ꯃꯈꯩ ꯁꯨꯅꯤꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯒꯠꯂꯛꯏ ꯑꯗꯨꯕꯨ ꯁꯣꯏꯕ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯧꯔꯝꯕ ꯒꯥꯔꯤ ꯃꯆꯥ ꯑꯁꯤꯗ ꯃꯤ ꯑꯅꯤꯃꯨꯛꯇꯤ ꯇꯣꯡꯉꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯇꯨꯡꯂꯣꯝꯗꯒꯤ ꯁꯨꯅꯤꯒꯤ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯁ꯭ꯄꯤꯗ ꯑꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯉꯝꯈꯤꯗꯕꯗꯒꯤ
gari machadugi maigeiromda paisinduna thumjinkhibani yamna kana suni lauri aduga nongdambasu lawi asumna thomlaba matamdadi gari ado brek khangpha phare suni di masa pa mathukat khibana gari manung asida yamna kana laurga laikre nongdambana gari di kumthai aduga hairap yengi matam asida nupi yamagi khonjelda mana kapna hebagi khonjel ase nongdambana tarare aduga asomna kandana kanagum amasu targa leiribase mana urare nongdambana changsingi haduna tawi adubu suni yadre changanu haduna khami masidagi sunina lambi sorok asida atopa kana lakpuna haduna mana kuin yengi kana mata lakwa gari autaisu chatpa mata udre masidagi sunina lao karo haduna nongdamba bunamna gari dik matakta kahallame nongdambadi makhoi gi manak tama changmani nongdambana hai kaino mi cholaga ta hore asi changjabadi kamai tawni sunina kana su ubanate kana su leibanate as law chalasilao haduna nongdambabu namna channabi chillame nongdambadi masigi thawong si pamdabani mateng paningmani adubu sunina kapo lawbo tawdana chasilaw kanamta leibusnate ibani leiba tarabadi amuk dasa taragani mi kana khangdingai chalasilao haduna nongdambada mana taksinbadagi asumna gariyedo thawrugam hona laki gariyedo phanamna kobi phanamna soe asumna tahawriba singadugadi karimata khandana makoise lakre nongdambadi gariyedo tongna wakhal yam nungaramde sunida mana ngangning majaining madi yana phawi adubu hojik tension lama leiribanina wa karimata haide wa sumakha tadre asumna makoi ase yum mai palakle suni amadi nongdamba makoi ani punna suni mayum lusilakle yum yorabada sunina pakhatna thokiba thodoksinga se magi mama amni mapar tamlamme warisinga se tarba matunga sida mapaduna kanamata uzabadi karimta toroida pakhatganu ipana phana busilage kari se geres manunga sida kanamata uhanda khanganda thamkrase mama achana pisi pusilo asumna pakhaliba suni edu imungda pusille nongdambaga mapabang aduga wari khara sanara batungda hoikti nongdambasu yumda lakle yum jorba matamda nongdamba wakhal yama nungaramde sunigi imung sen paibe imung ni haiba khangi adubu awaba khudong thiba tarpa matamda hanna phawa yenglamdana asumma lakbaga thodo ase nongdamba yama nungaramde makhoigi budi safare adubu asomda khudong thiba tahori bisingdugudi kari kamdo ba habigi wakhalasi khalu matamda nongdamba yama nungaramde numisim mahak numidang ase tum sumya yadabani wakhan yamna khalle nongalakpada suni khoi ki imungsu amadi nongdambasu newspaper pakide makhoida tension laikibana maram moraga nongdamba su paningu phawkide aduga suni nasu pakide asumna thodo asigi matangda makhoisu khangdaba sadana tumin leithoknakre hojikti haina matamase tha phanamna hojingkre nongdamba amadi suni gi lohongbasu matam khri thokkirami asumna tha manga truki matungi matam amu lakle nongdambana tawriba thaba se bank accountant oibani numisida yamna ngaklaba thajadaba thodo amakhak thokkirami kari thodo no hairba matam asida mi mathang paisa lo tholosin kai thokkasin gi adum torok matamda kona thangda mauna nupi makhak paisa kai changlakhi mana magi sek manado thadaduna sen kaina bagi pisilaka matam aduda nongdambana magi yethmi khudangda sirib gari edo urai gari edo ubu matamda matam kuina hokrabasu karigumba amakak khangning nisilapagum tawi masidigi nongdambase sek manaro ta paraga amadi magi makuta sirib khudang gari edu yamna munna yengkirami adubu nupi asida mana wa karimata haide aduga nupi asigi maithong asidasu amuk mana yengi matam asida nupi asigi maithong sapham asidi thobi chag sakham dinate nongdambase yanunga e amaksu magi wakhan tamna soli e karino khudang gari asidi aina matam ama thobi chada bikibu khudang gari eduni nupi asibu kanano mana mato karam dauna khudang gari si siribano masigi wakhalase nongdamba nghaktang mangduna lerame masidagi magi sek manadagi pasado kai thotba matungda mahangna nupi edu wari sananingwa kariguma kharati mana phawkirami nongdambadi matam ayambada bank ta thabak suba matamda marks obe nupi eduna paisa do paduna hek thokwa matang aduda
ꯅꯣꯡꯗꯝꯕꯅ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯕꯨ ꯀꯧꯔꯛꯄꯗꯨꯗ ꯆꯞ ꯂꯦꯞꯄꯤ꯫ ꯅꯣꯡꯗꯝꯕꯅ ꯄꯩꯁꯥ ꯀꯥꯏꯊꯣꯛꯄꯒꯤ ꯉꯥꯏꯔꯤꯕ ꯑꯇꯩꯗꯨꯕꯨ ꯃꯤꯅꯤꯠ 5-10ꯗ ꯉꯥꯏꯌꯨ ꯍꯥꯏꯗꯨꯅ ꯉꯥꯏꯍꯜꯂꯝꯂꯒ ꯅꯣꯡꯗꯝꯕꯁꯦ ꯑꯁꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒ ꯃꯥꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯅꯣꯡꯗꯝꯕꯅ ꯇꯩꯃꯕꯨ ꯊꯣꯏꯕꯤꯆꯥꯒꯤ ꯀꯔꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯕꯅꯣ? ꯑꯗꯨꯝꯅ ꯋꯥꯗꯨ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯏꯕꯤꯆꯥ ꯍꯥꯏꯕꯗꯤ ꯃꯁꯤꯗꯒꯤ ꯅꯣꯡꯗꯝꯕꯅ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ ꯏꯇꯩꯃ꯫ ꯏꯇꯩꯃꯅ ꯁꯤꯔꯤꯕ ꯈꯨꯗꯥꯡ ꯘꯔꯤ ꯑꯁꯦ ꯃꯁꯤ ꯘꯔꯤ ꯑꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯈꯛ ꯂꯩ ꯊꯣꯏꯕꯤꯆꯥ ꯍꯥꯏꯅ꯫ ꯃꯥꯅ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯈꯨꯗꯥꯡ ꯘꯔꯤ ꯑꯃꯈꯛ ꯁꯤꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯨꯝ ꯘꯔꯤ ꯑꯁꯤ ꯃꯥꯜꯂꯨꯕꯗꯒꯤ ꯊꯣꯏꯕꯤꯆꯥꯒꯤ ꯃꯔꯤ ꯃꯇꯥꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯪꯅꯤꯡꯗꯨꯅ ꯍꯪꯂꯛꯄꯅꯤ꯫ ꯂꯥꯟꯅ ꯂꯧꯕꯤꯅꯨꯀꯣ, ꯑꯩꯅ ꯁꯨꯝ ꯆꯨꯝꯅ ꯈꯪꯗꯕꯗꯤ ꯍꯪꯕꯅꯤ꯫ ꯈꯨꯗꯥꯡ ꯘꯔꯤꯕꯨꯗꯤ ꯃꯥꯟꯅꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ, ꯑꯩꯅ ꯍꯪꯉꯤ ꯍꯥꯏꯗꯨꯅꯁꯨ ꯂꯥꯟꯅ ꯂꯧꯕꯤꯅꯨ꯫ ꯅꯣꯡꯗꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯧ ꯑꯗꯨꯅ ꯏꯪꯅ ꯈꯨꯝꯃꯤ꯫ ꯂꯧꯗꯦꯗ, ꯀꯔꯤꯒꯤ ꯂꯥꯟꯅ ꯂꯧꯒꯅꯤ? ꯆꯨꯝꯃꯤ ꯅꯪꯅ ꯍꯪꯂꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯄꯜꯂꯤꯕ ꯊꯣꯏꯕꯤꯆꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯀꯅꯥꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯒ ꯈꯨꯗꯥꯡ ꯘꯔꯤ ꯑꯁꯤꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯅꯠꯇꯦ, ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯣꯡꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯅꯣꯡꯗꯝꯕꯅ ꯌꯥꯝꯅ ꯈꯣꯏꯔꯥꯡꯅ ꯅꯨꯄꯥꯅ ꯀꯔꯝꯅ ꯀꯗꯥꯏꯗꯒꯤ? ꯃꯁꯤꯗꯒꯤ ꯃꯧ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯣꯡꯃ ꯑꯩꯒꯤ ꯅꯨꯄꯥꯅ ꯊꯦꯡꯅ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯝꯕꯤꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯈꯛ ꯊꯦꯡꯅꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯒ ꯃꯈꯣꯏ ꯃꯤ 3-4 ꯂꯥꯛꯃꯤꯟꯅꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯟꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ, ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗꯤ ꯐꯅꯌꯥꯝꯅꯗꯤ ꯁꯣꯛꯄ ꯃꯥꯜꯂꯦ꯫ ꯃꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯃꯤ ꯍꯥꯏ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯟꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯁꯣꯛꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯛꯇ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯗꯥꯡꯗ ꯁꯤꯔꯝꯕ ꯘꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥꯗ ꯄꯤꯔꯛꯇꯨꯅ ꯄꯥꯏꯍꯟꯕꯅꯤ ꯍꯥꯏ꯫ ꯃꯥꯅꯁꯨ ꯋꯥꯈꯜ ꯑꯣꯏꯈꯤꯗꯕꯅ ꯈꯨꯗꯥꯡ ꯘꯔꯤ ꯑꯁꯦ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯁꯨꯝ ꯍꯥꯞꯈꯤꯕ꯫ ꯅꯨꯃꯤꯠꯇꯨ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯗꯣ ꯃꯇꯝ ꯌꯥꯝꯅ ꯊꯦꯡꯉꯤ꯫ ꯃꯥꯒꯤ ꯐꯤꯔꯣꯜ ꯐꯨꯔꯤꯠ ꯑꯌꯥꯝꯕ ꯏ ꯌꯥꯝꯅ ꯇꯩ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯏ ꯇꯩꯔꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯎ ꯍꯥꯏꯗꯨꯅ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯈꯨꯗꯥꯡ ꯘꯔꯤ ꯑꯗꯨ ꯌꯥꯎꯈꯤꯕꯗꯣ ꯊꯣꯏꯅ ꯍꯦꯟꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯗꯣ ꯀꯔꯤꯃꯠꯇ ꯋꯥꯈꯜ ꯑꯣꯏꯔꯨꯗꯕꯅꯤ꯫ ꯃꯥꯁꯨ ꯃꯥꯒꯤ ꯊꯕꯛꯇꯨ ꯆꯠꯄꯅꯤꯅ ꯑꯩꯒ ꯃꯥꯒ ꯋꯥꯔꯤ ꯄꯥꯛꯅ ꯁꯥꯟꯅꯈꯤꯗꯦ꯫ ꯅꯨꯃꯤꯠ 10ꯅꯤꯔꯣꯝ ꯂꯩꯔꯒ ꯑꯩꯅ ꯃꯉꯣꯟꯗ ꯈꯨꯗꯥꯡ ꯘꯔꯤ ꯑꯃ ꯅꯪꯒꯤ ꯏ ꯇꯩꯔꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯃꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯨꯕꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯍꯥꯏꯗꯣꯔꯛꯄꯅꯤ꯫ ꯃꯍꯥꯛꯅꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒ ꯎꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯃꯄꯥꯟ ꯂꯝꯗ ꯄꯨꯈ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯑꯗꯨꯗꯒꯤ ꯁꯨꯝ ꯊꯦꯡꯅꯕ ꯐꯪꯈꯤꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯘꯔꯤ ꯑꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯊꯝꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯄꯤꯕꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯄꯤꯊꯣꯛꯈꯤꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯊꯦꯡꯅꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯨ ꯈꯨꯗꯥꯡ ꯘꯔꯤ ꯑꯁꯦ ꯑꯗꯨꯝ ꯊꯕꯛ ꯆꯠꯄꯗ ꯅꯣꯡ ꯐꯥꯗꯣꯛ ꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯁꯤꯔꯨꯕꯅꯤ꯫ ꯑꯗꯣ ꯊꯣꯏꯕꯤꯆꯥ ꯍꯥꯏꯔꯤꯁꯤꯕꯨ ꯉꯁꯥꯏꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯤꯕ ꯅꯨꯄꯤꯗꯨ ꯑꯣꯏꯗꯣꯏꯔꯥ? ꯃꯥꯒꯗꯤ ꯀꯔꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯕ? ꯅꯣꯡꯗꯝꯕ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯑꯃꯗ ꯐꯨꯡꯕꯪꯅꯔꯤ, ꯃꯥꯅ ꯃꯪꯂꯔꯤ꯫ ꯅꯣꯡꯗꯝꯕꯅꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯗꯨ ꯊꯥ 5-6 ꯐꯥꯔꯦ ꯍꯥꯏꯕ? ꯅꯨꯄꯤꯗꯨꯅ ꯊꯥ 5-6 ꯐꯥꯔꯝꯂꯒꯅꯤ꯫ ꯅꯣꯡꯗꯝꯕꯅ ꯃꯐꯝ ꯑꯗꯨꯗꯤ ꯀꯗꯥꯏꯋꯥꯏꯗꯅꯣ ꯅꯤꯡꯁꯤꯡꯕ ꯉꯝꯕꯤꯕ꯭ꯔꯥ? ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯃꯄꯥꯗꯣ ꯆꯞ ꯆꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗꯗꯤ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯈꯪꯂꯦ, ꯅꯤꯡꯁꯤꯡꯂꯦ꯫ ꯊꯧꯗꯣꯛ ꯑꯗꯣ ꯃꯍꯥꯛ ꯑꯃꯗꯤ ꯁꯨꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯆꯞ ꯆꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯔꯦ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯣꯡꯗꯝꯕ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ, ꯌꯥꯝꯅ ꯁꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒ ꯃꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯂꯕ ꯇꯨꯡꯗ ꯅꯨꯄꯤꯗꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯣꯡꯗꯝꯕꯗꯤ ꯑꯗꯨꯃꯛ ꯃꯪꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯇꯣꯝꯇ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯁꯣꯜꯂꯤ, ꯊꯣꯏꯕꯤꯆꯥ, ꯅꯨꯃꯤꯠꯇꯨꯒꯤ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯣ ꯅꯍꯥꯛ ꯑꯣꯏꯔꯝꯂꯕꯀꯣ? ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯅꯥ? ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯕꯅꯤ ꯌꯦꯡꯉꯣ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯅ ꯎꯅ ꯈꯪꯅ ꯅꯈꯣꯏꯒꯤ ꯃꯅꯥꯛꯇ ꯐꯥꯎꯕ ꯆꯪꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯆꯪꯅꯕꯗꯤ ꯍꯣꯠꯅꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯊꯤꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯆꯪꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯀꯌꯥꯗ ꯐꯠꯇ꯭ꯔꯕꯅꯣ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯅꯤꯡꯉꯝꯗꯕꯗꯨꯅ ꯃꯍꯥꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯪꯗꯨꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯁꯦꯟ ꯀꯥꯏꯕ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯍꯧꯅꯕ ꯃꯥꯅ ꯁꯦꯝ ꯁꯥꯔꯔꯤ꯫ ꯊꯕꯛ ꯑꯗꯨ ꯍꯧꯗ꯭ꯔꯤꯉꯩ ꯉꯁꯥꯏꯒꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ
ꯃꯤꯡ ꯂꯩꯐꯝ ꯃꯍꯥꯛꯅ ꯅꯣꯠ ꯇꯧꯁꯤꯜꯍꯧꯏ꯫ ꯃꯈꯥ ꯇꯥꯅ ꯃꯤ ꯃꯊꯪ ꯃꯊꯪ ꯄꯩꯁꯥ ꯁꯨꯝ ꯀꯥꯏꯈ꯭ꯔꯕ ꯇꯨꯡꯗ ꯅꯨꯄꯤ ꯑꯃꯃꯨꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯍꯥꯛꯁꯨ ꯃꯥꯛꯁ ꯎꯞꯄꯤ ꯑꯗꯨꯒ ꯆꯦꯛ ꯃꯅꯥꯗꯒꯤ ꯄꯩꯁꯥ ꯈꯔ ꯀꯥꯏꯊꯣꯛꯅꯕ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯦꯛ ꯃꯅꯥꯁꯤꯗ ꯇꯧꯔꯤꯕ ꯁꯤꯒꯅꯦꯆꯔ ꯑꯁꯤꯒ ꯕꯦꯡꯛꯒꯤ ꯔꯦꯀꯣꯔꯗꯇ ꯂꯩꯔꯤꯕ ꯑꯁꯤꯒꯗꯤ ꯆꯥꯟꯅꯗ꯭ꯔꯦ꯫ ꯆꯥꯟꯅꯗꯕꯗꯒꯤ ꯅꯣꯡꯗꯝꯕꯅ ꯁꯤꯒꯅꯦꯆꯔꯁꯤꯗꯤ ꯃꯥꯟꯅꯗꯦꯅꯦꯍꯦ, ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯗꯣꯝꯒꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯏꯃꯥꯒꯤꯅꯦ꯫ ꯅꯣꯡꯗꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯃꯥꯗꯣ ꯑꯃꯨꯛꯇꯪ ꯄꯨꯔꯒ ꯂꯥꯛꯄꯤꯌꯨ꯫ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯤ, ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦ, ꯑꯗꯨꯒ ꯃꯤꯔꯣꯜꯁꯨ ꯇꯥꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯗꯝꯕꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯑꯗꯨꯗꯤ ꯐꯔꯛ ꯌꯥꯝ ꯇꯥꯗꯣꯔꯤꯗ꯫ ꯑꯁꯣꯝꯗ ꯃꯦꯅꯦꯖꯔꯒ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯣ, ꯑꯗꯨꯒ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯒ ꯌꯦꯡꯁꯤ꯫ ꯃꯦꯅꯦꯖꯔꯒꯤ ꯃꯅꯥꯛꯇ ꯆꯪꯕꯤꯌꯨ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯣ ꯃꯦꯅꯦꯖꯔꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯦꯅꯦꯖꯔꯒꯤ ꯃꯈꯣꯏ ꯑꯅꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯣ ꯅꯣꯡꯗꯝꯕꯅꯁꯨ ꯈꯪꯗ꯭ꯔꯦ, ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤ ꯃꯈꯥ ꯇꯥꯅꯁꯨ ꯑꯁꯣꯝꯗ ꯆꯪꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯗꯝꯕꯗꯤ ꯌꯨꯝꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯉꯁꯥꯏ ꯅꯣꯠ ꯇꯧꯗꯨꯅ ꯏꯁꯤꯜꯂꯒ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯄꯨꯔꯛꯈꯤꯕꯗꯣ ꯃꯗꯨꯁꯨ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤꯁꯨ ꯇꯝꯅ ꯇꯝꯅ ꯁꯣꯜꯂꯤ, ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯆꯠꯀꯅꯤ, ꯑꯗꯨꯒ ꯊꯣꯏꯕꯤꯆꯥꯒꯤ ꯈꯣꯡꯒꯨꯟꯁꯨ ꯑꯩꯅ ꯂꯤꯒꯅꯤ꯫ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈ꯭ꯔꯕ꯫ ꯎꯅ ꯎꯅ ꯈꯪꯅ ꯈꯪꯅ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯀꯟꯕ ꯆꯪꯕ ꯐꯥꯎꯕ ꯉꯝꯗꯕ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯇꯕꯅꯣ, ꯀꯌꯥꯗ ꯇꯣꯜꯂꯕꯅꯣ ꯌꯦꯡꯉꯨ, ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯟ ꯍꯥꯏꯕꯗꯣ ꯑꯩꯅꯤ꯫ ꯅꯪꯅꯗꯤ ꯆꯩꯅꯥ ꯈꯥꯡꯅ ꯈꯥꯡꯅ ꯂꯥꯎꯔꯝꯒꯅꯤ, ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯥꯛꯇ ꯑꯩ ꯆꯪꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯅꯣꯡꯗꯝꯕꯅ ꯄꯩꯁꯥ ꯀꯥꯏꯊꯣꯛ ꯀꯥꯏꯁꯤꯟ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯉꯔꯥꯡꯒꯤ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯅꯔꯦ꯫ ꯑꯗꯨꯒ ꯆꯦꯛ ꯃꯅꯥ ꯑꯗꯨ ꯄꯤꯗꯨꯅ ꯉꯁꯤꯗꯤ ꯏꯃꯥ ꯄꯨꯔꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯗꯝꯕꯁꯨ ꯆꯦꯛ ꯃꯅꯥ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯃꯃꯥ ꯄꯨꯔꯛꯏ ꯍꯥꯏꯕꯗꯨꯗ ꯍꯦꯛ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯂꯩꯊꯣꯛꯇꯨꯅ ꯍꯦꯛ ꯌꯦꯡꯂꯨꯕꯅꯤ꯫ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯃꯥꯗꯨꯒꯤ ꯁꯛꯐꯝ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯅꯣꯡꯗꯝꯕꯅ ꯈꯪꯕ ꯉꯝꯂꯔꯦ, ꯅꯨꯄꯤ ꯑꯁꯦ ꯊꯣꯏꯕꯤꯆꯥꯒꯤ ꯃꯃꯥꯅꯤ ꯍꯥꯏꯕꯁꯦ꯫ ꯈꯪꯍꯧꯗꯦ ꯅꯣꯡꯗꯝꯕꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯔꯛꯏ꯫ ꯃꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ, ꯃꯥꯅ ꯂꯦꯞꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯅꯣꯡꯗꯝꯕꯁꯦ ꯃꯥꯒꯤ ꯊꯃꯣꯏ ꯄꯨꯡꯀꯥꯏ ꯀꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯏꯕꯤꯆꯥ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯂꯛꯏ꯫ ꯃꯥꯛꯁ ꯎꯞꯄ ꯇꯥꯔꯕꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛꯁꯤ ꯊꯣꯏꯕꯤꯆꯥꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯉꯤ꯫ ꯅꯣꯡꯗꯝꯕꯅ ꯏꯪꯅ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ, ꯅꯍꯥꯛ ꯊꯣꯏꯕꯤꯆꯥ ꯅꯠꯇ꯭ꯔꯥ? ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯊꯣꯏꯕꯤꯆꯥꯁꯨ ꯉꯛꯏ꯫ ꯊꯣꯏꯕꯤꯆꯥꯅ ꯇꯞꯅ ꯈꯨꯝꯃꯤ, ꯃꯥꯅꯦ꯫ ꯅꯣꯡꯗꯝꯕꯅ, ꯅꯍꯥꯛ ꯑꯩꯕꯨ ꯈꯪꯗꯕ꯭ꯔꯥ? ꯊꯣꯏꯕꯤꯆꯥꯅ, ꯈꯪꯕ ꯉꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯎꯞꯁꯤꯜꯂꯝꯕ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯃꯥꯛꯁꯇꯨ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡꯗꯝꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯊꯣꯏꯕꯤꯆꯥꯅ ꯎꯔꯔꯦ꯫ ꯊꯣꯏꯕꯤꯆꯥꯁꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯪꯂꯛꯏ꯫ ꯃꯇꯝ ꯀꯨꯏꯅ ꯎꯈꯤꯗ꯭ꯔꯕ ꯀ꯭ꯂꯥꯁ 10 ꯇꯝꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯖꯈꯤꯕ, ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯈꯟꯖꯕ ꯅꯣꯡꯗꯝꯕꯅꯤ꯫ ꯅꯣꯡꯗꯝꯕꯅ ꯉꯁꯤ ꯑꯁꯨꯝꯅ ꯕꯦꯡꯛꯇ ꯑꯦꯀꯥꯎꯟꯇꯦꯟꯠ ꯑꯣꯏꯗꯨꯅ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯝꯕ ꯃꯥꯒꯤ ꯃꯁꯛ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯊꯣꯏꯕꯤꯆꯥ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯣꯡꯗꯝꯕꯁꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯨꯄꯥ ꯑꯣꯏꯖꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯔꯨꯃꯥꯜ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯆꯔꯝꯃꯤ꯫ ꯅꯣꯡꯗꯝꯕꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯃꯥꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯥꯏꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯔꯦ꯫ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯥꯏꯊꯣꯛꯂꯕ ꯇꯨꯡꯗ ꯅꯣꯡꯗꯝꯕꯅ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯣ, ꯑꯩ ꯊꯣꯛꯂꯛꯀꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯗꯝꯕꯅ ꯃꯤꯅꯤꯠ 5-10 ꯑꯃꯒꯤ ꯃꯇꯝ ꯑꯁꯤ ꯂꯧꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯟꯗ ꯊꯣꯏꯕꯤꯆꯥ, ꯃꯃꯥ ꯃꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯩ꯫ ꯊꯣꯏꯕꯤꯆꯥꯒꯤ ꯃꯃꯥꯗꯤ ꯋꯥꯈꯜ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯂꯦ꯫ ꯃꯃꯥꯗꯨꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯅꯣꯡꯗꯝꯕꯅ ꯈꯪꯅꯤꯡꯉꯤ, ꯑꯗꯨꯒ ꯊꯣꯏꯕꯤꯆꯥꯒꯤ ꯃꯥꯛꯁ ꯎꯞꯁꯤꯜꯂꯤꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯦ ꯃꯥꯅ ꯎꯅꯤꯡꯉꯤ, ꯌꯦꯡꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯃꯥꯅ ꯍꯥꯏꯗ꯭ꯔꯦ꯫ ꯃꯃꯥꯗꯨꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯋꯥ ꯉꯥꯏꯍꯥꯛꯇꯪꯗꯤ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯊꯣꯏꯕꯤꯆꯥꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯃꯇꯝꯗ ꯊꯣꯏꯕꯤꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥꯅꯨꯄꯥꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨꯝꯗꯒꯤ ꯆꯥꯛ ꯊꯤꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯄꯥꯅꯨꯄꯥꯗꯨꯒ ꯃꯍꯥꯛꯀ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯃꯗ ꯍꯜꯂꯛꯄ ꯃꯇꯝꯗꯅꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕ꯫ ꯃꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯛꯏ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥꯅꯨꯄꯥꯗꯨ ꯂꯩꯈꯤꯗꯕ, ꯑꯗꯨꯒ ꯃꯄꯥꯗꯨꯁꯨ ꯀꯟꯕ ꯉꯝꯈꯤꯗꯕ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯩꯆꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯁꯤꯅ ꯑꯉꯥꯎꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯑꯣꯏꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯔꯛꯏ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕꯗ ꯅꯣꯡꯗꯝꯕ ꯇꯁꯦꯡꯅꯃꯛ ꯃꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯉꯝꯈꯤꯗꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯗꯣ
ꯃꯥꯒꯤ ꯃꯄꯥꯟ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗꯅꯤ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯣꯡꯗꯝꯕꯅ ꯊꯋꯥꯏ ꯆꯥꯛꯂꯤꯕ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ꯫ ꯅꯣꯡꯗꯝꯕꯅ ꯊꯣꯏꯕꯤꯆꯥ ꯍꯣꯏꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯝ ꯂꯩꯀꯥꯏ ꯑꯗꯣ ꯃꯥꯅ ꯍꯪꯍꯧꯔꯝꯃꯤ꯫ ꯃꯁꯤꯃꯁꯨ ꯃꯥꯅ ꯅꯣꯠ ꯇꯧꯁꯤꯜꯍꯧꯔꯦ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯆꯥ ꯍꯣꯏꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯅꯣꯡꯗꯝꯕꯁꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕꯅ ꯍꯦꯛꯇ ꯈꯣꯏꯔꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯦ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯉꯁꯥꯏꯒꯤ ꯈꯨꯗꯥꯡ ꯘꯔꯤ ꯑꯗꯨ ꯄꯥꯏꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯣꯡꯗꯝꯕꯅ ꯊꯤꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯎꯅꯕ ꯂꯥꯛꯈꯤ꯫ ꯅꯨꯄꯤꯗꯨꯕꯨ ꯎꯅꯔꯕ ꯇꯨꯡꯗ ꯃꯥꯅ ꯐꯖꯅ ꯍꯥꯏꯖꯗꯨꯅ ꯈꯨꯗꯥꯡ ꯘꯔꯤ ꯑꯁꯤ ꯃꯉꯣꯟꯗꯒꯤ ꯂꯧꯔꯒ ꯂꯥꯛꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯅꯣꯡꯗꯝꯕ ꯊꯣꯏꯕꯤꯆꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯣ ꯃꯥꯅ ꯊꯤꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯌꯨꯝ ꯑꯗꯨ ꯊꯦꯡꯅꯔꯕꯗ ꯅꯣꯡꯗꯝꯕ ꯆꯪꯂꯛꯏ꯫ ꯃꯍꯥꯛ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤꯆꯥꯗꯤ ꯌꯨꯝꯗ ꯂꯩꯕ ꯑꯣꯏꯕꯒ ꯀꯔꯤꯒ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯃꯥꯛꯁ ꯑꯗꯣ ꯎꯞꯂꯨꯗꯕꯅꯤ, ꯊꯕꯛ ꯈꯔ ꯇꯧꯔꯝꯃꯅꯤ꯫ ꯅꯣꯡꯗꯝꯕꯅ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯊꯣꯏꯕꯤꯆꯥꯒ ꯃꯈꯣꯏ ꯑꯅꯤ ꯃꯤꯆꯥꯟꯅꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯅꯣꯡꯗꯝꯕꯅ ꯎꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯆꯥꯁꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯣꯡꯗꯝꯕꯅ ꯎꯈꯤꯕꯗ ꯏꯀꯥꯏꯕꯣꯏ ꯄꯥꯈꯠꯄꯣꯏ ꯀꯔꯤꯑꯣꯏ ꯃꯍꯥꯛꯁꯦ ꯏꯃꯨꯡ ꯂꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯆꯥꯒꯤ ꯆꯤꯟꯕꯥꯟꯒꯤ ꯃꯊꯛ ꯑꯗꯨꯋꯥꯏꯗꯒꯤ ꯈꯖꯥꯏꯒꯤ ꯃꯇꯦꯛ ꯈꯔ ꯗꯥꯛꯐꯝ ꯇꯥꯅ ꯃꯨꯅ ꯈꯥꯝꯖꯤꯜꯂꯤꯕ ꯀꯌꯥ ꯑꯗꯣ ꯎꯕꯗ ꯅꯣꯡꯗꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯊꯣꯏꯕꯤꯆꯥ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯥꯛꯁ ꯑꯃ ꯎꯞꯇꯨꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯅꯣꯡꯗꯝꯕꯕꯨ ꯍꯔꯥꯎꯅ ꯔꯤꯁꯤꯞ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯗꯝꯕ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯅꯣꯡꯗꯝꯕꯁꯨ ꯊꯣꯏꯕꯤꯆꯥ ꯎꯕꯗ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯀꯔꯤ ꯍꯥꯏꯒꯅꯤ? ꯊꯧꯗꯣꯛ ꯑꯁꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯈꯜꯂꯨꯕ ꯃꯇꯝꯗꯅꯤ ꯃꯍꯥꯛ ꯃꯇꯣꯝꯇ ꯊꯋꯥꯏ ꯆꯥꯛꯆꯔꯤꯕ꯫ ꯅꯣꯡꯗꯝꯕꯅ ꯃꯃꯥꯒꯤ ꯑꯅꯥꯕꯒꯤ ꯃꯇꯥꯡꯗ ꯍꯪꯉꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯅꯥꯕꯁꯤꯁꯨ ꯂꯥꯌꯦꯡꯅꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯏ꯫ ꯊꯣꯏꯕꯤꯆꯥꯅ ꯌꯥꯗꯦ꯫ ꯅꯣꯡꯗꯝꯕꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩ ꯅꯪꯕꯨ ꯉꯥꯏꯈꯤ, ꯑꯩ ꯅꯪꯕꯨ ꯊꯤꯈꯤ, ꯅꯪꯒꯤ ꯂꯩꯐꯝ ꯈꯪꯗꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯎꯔꯤꯕꯁꯤꯡ ꯑꯁꯦ ꯑꯩ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯅꯪꯅꯁꯨ ꯑꯩꯕꯨ ꯀ꯭ꯂꯥꯁ 9-10ꯒꯤ ꯃꯇꯝꯗ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯈꯤ꯫ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯕꯤꯈꯤ꯫ ꯅꯪꯅ ꯍꯥꯏꯕꯗꯥꯏꯅꯦ ꯑꯩ ꯃꯇꯤꯛ ꯆꯥꯔꯛꯑꯣ, ꯑꯩ ꯑꯐꯕ ꯃꯤ ꯑꯣꯏꯔꯛꯑꯣ ꯍꯥꯏꯗꯅ꯫ ꯉꯁꯤꯗꯤ ꯄꯤꯛꯂꯕꯁꯨ ꯆꯥꯎꯔꯕꯁꯨ ꯈꯖꯤꯛꯇꯪꯗꯤ ꯑꯩ ꯂꯦꯞꯄꯗꯤ ꯉꯝꯖꯔꯦ, ꯍꯤꯡꯕꯗꯤ ꯉꯝꯖꯔꯦ꯫ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕꯤꯈꯤꯕ ꯀꯌꯥꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦꯅꯦ? ꯊꯣꯏꯕꯤꯆꯥ ꯅꯣꯡꯗꯝꯕꯒꯤ ꯋꯥꯗꯨꯗ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯗꯦ, ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯗꯝꯕꯅ ꯍꯥꯏꯔꯛꯏ, ꯊꯣꯏꯕꯤꯆꯥ, ꯑꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ꯫ ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯅꯨꯄꯤ ꯑꯃꯐꯥꯎ ꯑꯩꯅ ꯀꯣꯏꯔꯛꯇꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯈꯤꯕ, ꯑꯩꯅ ꯅꯤꯡꯖꯈꯤꯕ, ꯑꯩꯅ ꯁꯨꯡꯖꯈꯤꯕꯗꯤ ꯅꯪꯅꯤ꯫ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯩ ꯅꯪꯒꯤꯗꯃꯛ ꯍꯤꯡꯕꯁꯨ ꯄꯥꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯁꯦ ꯃꯇꯥꯡꯕꯨꯗꯤ ꯆꯥꯔꯝꯃꯣꯏ, ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯜꯂꯤ ꯍꯥꯏꯗꯨꯅ ꯅꯣꯡꯗꯝꯕꯅ ꯃꯃꯤꯠꯇ ꯃꯄꯤ ꯐꯥꯎꯕ ꯂꯪꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯦꯡꯉꯨꯇꯨ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯗꯨꯅ ꯅꯣꯡꯗꯝꯕꯅ ꯃꯥꯅ ꯃꯇꯝ ꯑꯃ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯈꯨꯗꯥꯡ ꯘꯔꯤ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯨꯊꯣꯔꯛꯏ꯫ ꯁꯦ, ꯅꯪꯒꯤ ꯅꯥꯛꯇ ꯑꯩꯅ ꯂꯦꯡꯗꯅ ꯊꯝꯃꯨ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯅꯪꯗꯤ ꯂꯪꯊꯣꯛꯂꯤꯕꯅꯣ? ꯁꯦ, ꯄꯥꯏꯁꯤꯜꯂꯨ꯫ ꯊꯣꯏꯕꯤꯆꯥꯁꯨ ꯈꯨꯗꯥꯡ ꯘꯔꯤ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯈꯤꯔꯝꯃꯤ꯫ ꯃꯥꯁꯨ ꯈꯪꯉꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯥꯡ ꯘꯔꯤ ꯑꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯈꯤꯗꯕꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯃꯇꯝꯗꯗꯤ ꯊꯣꯏꯕꯤꯆꯥꯅ ꯀꯔꯝꯅ ꯐꯪꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯕꯅꯁꯨ ꯕꯦꯡꯛꯇ ꯅꯨꯄꯤ ꯑꯃ ꯂꯥꯛꯈꯤꯕ, ꯃꯥꯒ ꯁꯥꯟꯅꯈꯤꯕ, ꯃꯥꯒ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯃꯗꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯅꯣꯡꯗꯝꯕꯅ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯅꯣꯡꯗꯝꯕꯗꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯃꯥꯅ ꯊꯣꯛꯍꯟꯕꯅꯤꯅ ꯃꯥꯅ ꯈꯪꯗꯕ ꯁꯥꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯇꯝꯕꯒꯤ ꯃꯑꯣꯡꯗ ꯃꯥꯅ ꯄꯥꯎ ꯑꯗꯨ ꯇꯝꯕꯅꯤ꯫ ꯊꯣꯏꯕꯤꯆꯥ ꯈꯨꯗꯥꯡ ꯘꯔꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯣꯏꯅ ꯅꯣꯡꯗꯝꯕꯁꯦ ꯊꯣꯏꯕꯤꯆꯥ ꯈꯣꯏꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯅ ꯉꯔꯪ ꯉꯔꯪ ꯇꯛꯇꯨꯅ ꯊꯣꯏꯕꯤꯆꯥꯒꯤ ꯃꯥꯏꯗ ꯇꯥꯔꯤꯕ ꯗꯥꯛꯐꯝꯁꯤꯡ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯤꯔꯣꯟ ꯇꯥꯗ꯭ꯔꯤꯕ ꯀꯌా ꯑꯗꯣ ꯃꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯦ ꯐꯅꯌꯥꯝꯅ ꯀꯨꯏꯅ ꯍꯧꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝꯗꯗꯤ ꯅꯣꯡꯗꯝꯕꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯅ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯅꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯁꯦ ꯍꯟꯗꯛ ꯄꯥꯡꯊꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯉꯔꯪ ꯇꯛꯈꯠꯂꯛꯏ꯫ ꯅꯣꯡꯗꯝꯕꯅ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯒ ꯃꯥꯒ ꯂꯥꯎꯅꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯗꯝꯕꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯅ ꯉꯁꯤꯗꯤ ꯑꯔꯣꯠꯄ ꯀꯔꯤꯃꯠꯇ ꯂꯩꯇꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯔꯛꯏ꯫ ꯏꯃꯥ, ꯃꯇꯝ ꯑꯃꯗ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯥꯏꯅꯦ, ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ, ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯖꯕ ꯅꯨꯡꯁꯤꯖꯕ ꯃꯤ ꯑꯃ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯉꯁꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯈꯨꯗꯥꯡ ꯘꯔꯤ ꯑꯁꯦ ꯃꯤꯗꯨꯗ ꯏꯃꯥꯅ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯤꯈꯤꯕꯗꯥꯏꯅꯦ꯫ ꯏꯃꯥ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ, ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯈꯤꯕ, ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯈꯤꯕꯗꯤ ꯏꯃꯥ ꯊꯣꯏꯕꯤꯆꯥꯅꯤ꯫
ꯃꯇꯝ ꯑꯃ ꯀ꯭ꯂꯥꯁ 9, 10 ꯀꯥꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯩꯔꯝꯕ ꯏꯝꯐꯥꯜꯗ ꯍꯣꯡꯈꯤꯕ ꯊꯣꯏꯕꯤꯆꯥꯗꯣ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯑꯩ ꯃꯥꯒꯤꯗꯃꯛꯇ ꯍꯤꯡꯉꯤ ꯍꯥꯏꯗꯨꯅ ꯈꯜꯂꯦ꯫ ꯑꯗꯨꯒ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯈꯤꯕ ꯈꯨꯗꯥꯡ ꯒꯥꯔꯤ ꯑꯗꯨꯁꯨ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯈꯤꯕꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯆꯦ ꯑꯃꯗꯤ ꯃꯃꯥꯗꯣ ꯇꯨꯃꯤꯟꯅ ꯌꯥꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯦꯅ, "ꯑꯦ, ꯑꯗꯨꯗꯤ ꯃꯤꯒꯤ ꯋꯥꯗꯨ ꯍꯥꯏꯅꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯅ ꯀꯔꯤꯒꯤ ꯑꯩꯈꯣꯏꯗ ꯍꯥꯏꯗ꯭ꯔꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯆꯣꯞꯄꯗ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥꯕ?" ꯅꯣꯡꯗꯝꯕꯅ ꯈꯨꯝꯃꯤ, "ꯆꯣꯞꯄꯣꯏ꯫ ꯁꯨꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯌꯨꯝꯗ ꯀꯦꯅ ꯃꯧꯅ ꯌꯣꯛꯄꯒꯤ ꯃꯇꯤꯛ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯁꯥꯖꯠ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯌꯥꯎꯗꯕꯅꯤ꯫ ꯃꯅꯤꯡ ꯇꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗꯁꯨ ꯏꯃꯥꯕꯨ ꯃꯥꯅ ꯂꯨꯅ ꯇꯧꯔꯣꯏ, ꯃꯥꯒꯤ ꯑꯅꯤꯡꯕ ꯄꯥꯡꯊꯣꯛꯂꯛꯀꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯊꯣꯏꯕꯤꯆꯥꯒꯤ ꯃꯄꯥꯅꯨꯄꯥ ꯑꯗꯣ ꯃꯥꯒꯤ ꯒꯥꯔꯤꯅ ꯊꯣꯝꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯣ ꯑꯩꯁꯨ ꯌꯥꯎꯈꯤꯕꯅꯤ꯫ ꯑꯩꯅ ꯏꯆꯦꯗ ꯂꯤꯈꯤꯗꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯨ ꯌꯩꯊꯣꯛꯈꯤꯕꯅꯤ꯫ ꯊꯣꯏꯕꯤꯆꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯕꯤꯔꯛꯈꯤ꯫ ꯑꯩꯅ ꯀ꯭ꯂꯥꯁ 9, 10 ꯀꯥꯔꯛꯄꯗ ꯃꯇꯝꯗꯨ ꯅꯤꯡꯁꯤꯡꯂꯦ ꯏꯆꯦ꯫ ꯏꯃꯥꯅ ꯃꯁꯥ ꯀꯟꯅ ꯉꯝꯂꯛꯇꯕ ꯃꯇꯝꯗ ꯑꯩꯅ ꯊꯕꯛ ꯁꯨꯗꯅ ꯍꯣꯠꯅꯗꯨꯅ ꯏꯃꯥꯒꯤꯗꯃꯛꯇ ꯏꯆꯦꯅꯁꯨ ꯀꯟꯅ ꯍꯣꯠꯅꯕ ꯃꯇꯝꯗꯣ ꯊꯣꯏꯕꯤꯆꯥꯅ ꯃꯥꯒꯤ ꯃꯅꯥꯀꯣꯡꯒꯤ ꯁꯅꯥ ꯐꯥꯎꯕ ꯂꯣꯟꯅ ꯀꯥꯏꯊꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯑꯩꯅ ꯏꯃꯥꯒꯤ ꯑꯅꯥꯕꯗꯨꯁꯨ ꯂꯥꯌꯦꯡꯅꯕ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯊꯣꯏꯕꯤꯆꯥꯒꯤ ꯏꯃꯨꯡ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯔꯦ꯫ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ, ꯃꯄꯥꯅꯨꯄꯥ ꯑꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯁꯨ ꯑꯉꯥꯎꯕꯒꯤ ꯃꯇꯧ ꯑꯃꯗ ꯂꯩꯔꯔꯤ꯫ ꯊꯣꯏꯕꯤꯆꯥꯁꯨ ꯑꯦꯛꯁꯤꯗꯦꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯃꯥꯏꯗ ꯗꯥꯛꯐꯝ ꯈꯔ ꯇꯥꯔꯤ꯫ ꯑꯩꯅ ꯗꯣꯛꯇꯔ ꯇꯥꯟꯅꯗꯨꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯇꯥꯔꯤꯕ ꯗꯥꯛꯐꯝꯁꯤꯡ ꯑꯗꯨꯕꯨꯗꯤ ꯁꯔꯖꯔꯤ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯐꯔꯦ꯫ ꯃꯃꯥ ꯑꯗꯨꯁꯨ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯐꯒꯠꯂꯛꯂꯦ꯫ ꯃꯄꯥꯕꯨꯡ ꯂꯩꯈꯤꯗꯕꯒꯤ ꯃꯃꯥꯅ ꯐꯪꯂꯕ ꯄꯦꯟꯁꯤꯜ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ 2 ꯍꯤꯡꯂꯤ꯫ ꯏꯆꯦ, ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯕꯤꯔꯛꯏ, ꯌꯥꯝꯅ ꯈꯟꯕꯤꯔꯛꯏ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯦꯡꯅ ꯇꯥꯔꯤꯕꯁꯦ ꯑꯩ ꯑꯃꯗꯤ ꯁꯨꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯈꯤꯕꯅꯤ꯫ ꯃꯤ ꯀꯅꯥꯝꯇ ꯈꯪꯅꯈꯤꯗꯕꯒꯤꯅꯤ꯫ ꯆꯦ, ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ, ꯑꯩꯅ ꯍꯣꯠꯅꯕꯁꯤꯕꯨ ꯃꯤꯑꯣꯏꯕꯒꯤ ꯙꯔꯃ ꯅꯠꯇꯕ꯭ꯔꯥꯅꯦ? ꯃꯍꯥꯛꯇꯤ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯕꯤꯔꯛꯄꯅꯤ꯫ ꯑꯩꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ꯫ ꯏꯆꯦ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯄꯩꯁꯥ ꯐꯅ ꯄꯥꯏꯔꯕꯁꯨ, ꯏꯅꯥꯛ ꯐꯅꯌꯥꯝꯅ ꯈꯨꯜꯂꯕꯁꯨ, ꯋꯥꯈꯜ ꯆꯥꯟꯅꯗꯕ ꯃꯤꯒ ꯍꯤꯡꯃꯤꯟꯅꯒꯗꯕ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ, ꯑꯩꯒ ꯊꯃꯣꯏ ꯁꯦꯡꯅ ꯆꯥꯟꯅꯖꯕ ꯃꯤ ꯑꯃꯒ ꯄꯨꯡꯈꯥꯏ ꯑꯃꯗ ꯑꯣꯏꯔꯕꯁꯨ, ꯄꯨꯡ ꯑꯃꯗ ꯑꯣꯏꯔꯕꯁꯨ ꯍꯤꯡꯃꯤꯟꯅꯕꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥꯅꯦ ꯏꯆꯦ ꯍꯥꯏꯗꯨꯅ ꯃꯆꯦꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯅꯨꯄꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯆꯦ ꯑꯗꯣ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯈꯤꯗ꯭ꯔꯦ꯫ ꯃꯆꯦꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯡꯁꯤꯖꯕꯤ ꯅꯪꯒꯤ ꯅꯨꯄꯤꯗꯤ ꯅꯪꯒ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ, ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯒꯗꯕ ꯅꯠꯇꯦ꯫ ꯆꯨꯝꯃꯤ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯅꯪꯅ ꯀ꯭ꯂꯥꯁ 9, 10 ꯇꯝꯂꯤꯉꯩꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯌꯥꯝꯕ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯩ ꯊꯣꯏꯕꯤꯆꯥꯒꯤ ꯋꯥꯔꯤ ꯐꯅꯌꯥꯝꯅꯗꯤ ꯇꯥꯈꯤ, ꯐꯅꯌꯥꯝꯅ ꯈꯪꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧꯅꯤ? ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯊꯕꯛꯇ ꯏꯆꯦꯅꯁꯨ ꯏꯃꯥꯅꯁꯨ ꯀꯔꯤꯃꯠꯇ ꯌꯦꯠꯂꯔꯣꯏ꯫ ꯆꯠꯂꯣ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯄꯥꯡꯊꯣꯛꯆꯔꯣ꯫ ꯑꯁꯣꯝꯒꯤꯗꯤ ꯀꯥꯏꯅꯤꯡꯕ ꯀꯥꯏꯔꯁꯅꯨ, ꯊꯣꯛꯅꯤꯡꯕ ꯊꯣꯛꯂꯁꯅꯨ꯫ ꯑꯩꯒꯤ ꯏꯄ꯭ꯋꯥꯅ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ, ꯑꯩꯒꯤ ꯏꯄ꯭ꯋꯥꯅ ꯍꯔꯥꯎꯖꯕ, ꯑꯩꯒꯤ ꯏꯄ꯭ꯋꯥꯅ ꯄꯦꯟꯖꯕ ꯅꯣꯛꯆꯕꯗꯨꯅꯤ ꯃꯆꯦ ꯑꯩꯅ ꯄꯥꯝꯂꯤꯕ꯫ ꯆꯠꯂꯣ, ꯊꯣꯏꯕꯤꯆꯥꯗꯣ ꯌꯨꯝ ꯑꯁꯤꯗ ꯅꯪꯅ ꯄꯨꯔꯛꯑꯣ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯈꯛꯇ ꯏꯃꯥ ꯑꯃꯗꯤ ꯑꯩꯅ ꯄꯦꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯗꯝꯕꯁꯨ ꯃꯆꯦꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯆꯥꯒꯤꯗꯃꯛꯇ ꯃꯥꯅ ꯍꯣꯠꯅꯕꯤꯈꯤ, ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯕꯨꯁꯨ ꯉꯥꯎꯕ ꯐꯔꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯂꯥꯌꯦꯡꯗꯨꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯝ ꯆꯪꯂꯕꯁꯨ ꯆꯪꯅ ꯂꯥꯌꯦꯡꯕꯗ ꯃꯃꯥ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯆꯥꯒꯤ ꯃꯃꯥꯅ ꯋꯥꯈꯜ ꯇꯥꯔꯕ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ꯫ ꯅꯣꯡꯗꯝꯕ ꯌꯨꯝꯗ ꯌꯥꯝꯅ ꯊꯦꯡꯅ ꯍꯜꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯁꯦ ꯃꯥꯅ ꯇꯣꯛ 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 ꯊꯤꯜꯂꯛꯏ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯃꯥꯅ ꯊꯣꯡ ꯍꯥꯡꯗꯣꯛꯏ꯫ ꯃꯃꯥꯅ ꯍꯥꯏ, "ꯀꯔꯤꯒꯤꯅꯣ ꯊꯦꯡꯂ ꯐꯥꯎꯕꯗꯤ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯗꯤ? ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ? ꯀꯔꯤꯒꯤ ꯑꯁꯨꯛ ꯊꯦꯡꯅ ꯂꯩꯔꯛꯂꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯗꯝꯕꯅ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯗꯦ꯫ ꯃꯥꯒꯤ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯂꯣꯠꯂꯒ ꯊꯝꯂꯤ꯫ ꯅꯣꯡꯗꯝꯕꯅ ꯃꯥꯒꯤ ꯇꯨꯡꯗ ꯂꯣꯠꯂꯤꯕꯗꯣ ꯃꯥꯅ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯇꯞꯅ ꯃꯥꯒꯤ ꯃꯃꯥꯗ ꯌꯦꯡꯍꯜꯂꯛꯏ꯫ "ꯏꯃꯥ, ꯀꯩꯅꯣꯝꯃ ꯌꯦꯡꯉꯨꯁꯦ." ꯌꯦꯡꯍꯜꯂꯛꯂꯤꯕꯗꯣ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ, ꯊꯣꯏꯕꯤꯆꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨꯕꯨꯅꯤ꯫ ꯊꯣꯏꯕꯤꯆꯥꯒꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤ ꯑꯗꯨꯕꯨꯅꯤ ꯌꯦꯡꯍꯜꯂꯛꯂꯤꯕ꯫ ꯃꯃꯥꯁꯨ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ꯫ ꯅꯣꯡꯗꯝꯕꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯅ ꯃꯇꯝ ꯑꯃ ꯅꯆꯥꯗ ꯍꯥꯏꯈꯤꯕꯗꯥꯏꯅꯦ, ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ,
ꯅꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯏꯃꯥꯅ ꯉꯁꯤ ꯄꯤꯔꯤꯕ ꯈꯨꯗꯥꯡꯒꯗꯤ ꯑꯁꯤ ꯃꯉꯣꯟꯗ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗꯣ ꯏꯃꯥ ꯅꯆꯥ ꯀꯥꯎꯗꯦ꯫ ꯏꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨꯅꯤ ꯉꯁꯤ ꯅꯆꯥꯅ ꯉꯥꯛꯂꯤꯕ꯫ ꯏꯃꯥ, ꯃꯍꯥꯛꯁꯦ ꯅꯃꯧ ꯅꯨꯄꯤꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯅꯣꯡꯗꯝꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯇꯨꯡꯗ ꯃꯃꯥ ꯑꯗꯨꯅ ꯊꯣꯏꯕꯤꯆꯥꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯊꯣꯏꯕꯤꯆꯥꯒꯤ ꯆꯤꯡꯂꯦꯝꯂꯕ ꯃꯥꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯃꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯗꯨ ꯐꯥꯎꯈ꯭ꯔꯦ꯫ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯥꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯇꯥꯟꯅꯈ꯭ꯔꯕꯁꯨ ꯃꯃꯩ ꯊꯪꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯕꯒꯤ ꯄꯣꯠꯂꯣꯏ ꯑꯃꯗ ꯂꯣꯏꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀ꯭ꯂꯥꯁ 10ꯒꯤ ꯃꯇꯝꯗ ꯅꯨꯡꯁꯤꯅꯈꯤꯕ ꯑꯃꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯊꯨꯡꯅꯈꯤꯕ ꯌꯥꯎꯔꯕꯗꯤ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯀ꯭ꯂꯥꯁ 10 ꯀꯥꯔꯤꯉꯩ ꯃꯇꯝꯗ ꯅꯨꯡꯁꯤꯅꯔꯒ ꯀꯥꯏꯅꯈꯤꯕ ꯀꯌా ꯑꯃ ꯂꯩꯔꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ꯫ ꯃꯗꯨꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤ ꯑꯣꯏꯈꯤꯕꯅꯣ ꯀꯃꯦꯟꯗ ꯐꯣꯡꯗꯣꯛꯄꯤꯌꯨ꯫ ꯀꯃꯦꯟꯁꯤꯡ ꯑꯗꯨ ꯄꯥꯖꯔꯒ ꯄꯟꯊꯨꯡꯂꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯕ ꯐꯣꯡꯗꯣꯛꯆꯒꯦ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫